Student Guardians Organization gi MAIKEIDAGI HOUJIK Bosem gi employee Singna Chhatthariba pen down strike Hantokpinaba appeal Tourakli organization asigi General Secretary Sumati Sagrakpa Mathadorakpa Chirolamada Board of Secondary Education Manipur gi employee Singna December 13 degi hauraga indefinite pen down strike until the removal of Akham Joy Kumar Singh HOUJIK Chhatthariba asina February ki tarik 18 kumjali sing ani ga kunmanga da pangthokadawriba class 10 gi examination asida akai bakaya oigadabana matam pumnamakta satra gi welfare gi damakta khallaga class 10 gi exam asibu karaida karida soikigedege haiduna ahing nungthil naiduna tumba taba khangdana achoba thodang kaya lauraga lakiba Bosem gi employee singna exam thagadawriba mahairoi sing gi khanbiraga exam asi smoothly pangthoknaba hotnabada achoba thodang yabinaba strike asi exam gi yenglaga exam loiba phawba suspend tawbinaba phongdorakli amadi cherol asida exam ama pangthoknaba hotnabada Bosem gi employee singna lawriba thodang amadi employee singi maru oiba government na amamut tana khangbi famthoi amadi makoi gi wakat tabi famthoi one man army gi fibam da decision lohaning de board haibasi exam conducting body amani adubu senglaba laisangum laba mafam asi ngasidi electronic amadi print media gi front page ta yawnaba mafam ama oire wathok lanthokna pikthanle karigi damakta board ta CRP ngaklibano haibasi apang ngasing doina miyamna khangnaba wafam amani masina takpadi Bosem da mara leiba mioi khara leire takpani Bosem da CRP ngakliba karigino haibasi miyam gi achouba wahang amani haina cherolasna makhatari